ꯅꯣꯔꯤꯁ ꯃꯨꯛꯕꯥꯡꯗ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯌꯣ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈ꯭ꯔꯕ ꯅꯣꯔꯤꯁ ꯃꯨꯛꯕꯥꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯃꯟ ꯑꯣꯏꯕ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦꯀꯣ. ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯅ ꯂꯧꯈꯠꯆꯗ꯭ꯔꯦ. ꯑꯗꯣ ꯃꯌꯥꯝꯁꯨ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤꯁꯦ ꯂꯣꯏꯅ ꯄꯥꯝꯕꯤꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯒꯤꯁꯨ ꯄꯥꯝꯖꯩꯌꯦꯕꯀꯣ ꯌꯥꯝꯅ. ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯍꯥꯏꯗꯤ ꯃꯊꯪ ꯂꯣꯏꯅ ꯂꯧꯈꯠꯆꯔꯛꯀꯅꯤꯀꯣ, ꯑꯃꯃꯝꯇ ꯑꯣꯏꯅ. ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯁꯤꯅ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯂꯩꯔꯦ, ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯅ ꯆꯤꯀꯟ ꯃꯈꯣꯡꯅꯦ, ꯑꯗꯨꯒ ꯀꯂꯦꯖꯥꯅꯦ, ꯁꯣꯏꯕꯨꯝꯅꯦ ꯑꯩꯅ ꯊꯣꯡꯕꯅꯤꯀꯣ. ꯑꯗꯨ ꯁꯤꯁꯤꯅ ꯁꯣꯏꯕꯨꯝꯅꯦ, ꯃꯪꯒꯟꯅꯦ, ꯌꯦꯟꯗꯦꯝꯅꯦ ꯏꯔꯣꯟꯕꯅꯦ, ꯐꯗꯤꯒꯣꯝ ꯃꯩ ꯆꯥꯛꯊꯠꯄꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯅ ꯒ꯭ꯔꯦꯚꯤ ꯂꯩꯔꯦꯀꯣ ꯆꯤꯀꯟ ꯊꯣꯡꯕꯒꯤ. ꯑꯗꯨꯒ ꯁꯤꯅ ꯑꯂꯨ ꯐ꯭ꯔꯥꯏ ꯂꯩꯔꯦ. ꯑꯗꯨ ꯁꯤꯅ ꯃꯌꯥꯡꯇꯣꯟꯒ ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛꯅꯦ. ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯃꯔꯨꯅꯤꯀꯣ. ꯌꯣꯡꯆꯥꯛ ꯃꯔꯨ ꯁꯤꯗ ꯇꯥꯔꯦꯀꯣ. ꯌꯣꯡꯆꯥꯛ ꯃꯔꯨ ꯂꯩꯔꯦ. ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯆꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ. ꯑꯩꯅ ꯊꯣꯡꯖꯕꯅꯤꯀꯣ ꯁꯤꯁꯦ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤꯁꯦ. ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ, ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ. ꯇꯨ ꯁꯤꯁꯦ ꯑꯩꯅ ꯊꯣꯡꯕꯅꯦ. ꯆꯥ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ. ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯃꯌꯥꯝ. ꯁꯤꯗꯣ ꯆꯤꯀꯟ ꯂꯦగ్ ꯇꯥꯔꯦꯀꯣ. ꯆꯥꯔꯁꯦ. ꯍꯥꯎꯋꯦ ꯃꯌꯥꯝ. ꯇꯨ ꯒ꯭ꯔꯦꯚꯤ ꯌꯥꯎꯗꯕꯤꯗꯅ ꯍꯦꯟꯅ ꯍꯥꯎꯋꯦꯗ ꯕꯤꯔꯌꯥꯅꯤꯗꯨꯗꯤ. ꯍꯥꯏꯗꯤ ꯁꯣꯏꯕꯨꯝꯅꯤꯀꯣ ꯁꯦ. ꯌꯦꯟ ꯃꯈꯣꯡꯁꯦ ꯑꯩꯅ ꯃꯔꯤꯟ ꯌꯦꯠꯂꯒ ꯇꯧꯔꯦꯀꯣ. 이거 먹자게. 치킨 프라이 주세요. 이거 먹자게. 이렇게. 소금과 동물이
Ay, thakon. Ma'am, chị anh ngầm thế cô của nằm chớ giờ ta này. Ngầm chị anh ngầm thì hiền chị em ta được còn chị thì cái ma'am.